Mayampun upu Shanjit Sharma taram noksari. Movie story Manipur ngasi mu pujarli basi. Si halki episode 7. Series asigi mamangi episode singi explanation gi video di aigi channel sida thagat chakre. Kana gumbani yeng bidri ba yauragadi video gi description da link pithok charam ge madu da sang gi yeng biu haiba wafam su thamjari. Pare mayamai huzik series asigi wari li ba hujarage ain haiba da soi khiwalan ki ba madi sita hu yaw matam da mayam da ngak piu haiba wafam thamjari. Video gi marak thana nungai raba paujel ma pijari atomba iron haina mingthonjari ba group asina makhal khudima ki iron na saba structure sing khudam moina hairabada kanchi saba mathak kupa thong thongnau gate semba fencing khaba asina singba thabak singda ahongba mamalda yamna khudong chaba mongda sujari group asina sujari ba thabak singda ngasi phawbuda kana gumba gi oina thamoi pendaba mate yaukhide adom gi apamba design sing ahongba mamalda sujari aduna panthaba tawdana atomba iron group ka akupa marol sing tana bina bagi damakta screen da pithok chariba number asida pau phawbiyu Series asigi ahan masin maktada ulibasi mamangda thokraba thawdoksing khara hangatuna ikhoida mo uhali Jennifer Walters na JLK&I chariba companies dek sangpaga mana paikriba case asi Emil Blonsky han koba atopa mingamana abomination han khangnabu nupa asibu thadokpagi case amani Mastigi Jenna payroll board ki mamangda leptuna Emil Blonsky hariba nupa asi haujikti gyan tare han oiramba magi phatraba sakdam adu natre magi character da ahongba kyama leire habo wafamsing puthokibani Emil Blonsky hariba nupasna meditation center ma hangdoktuna magi oiba nungairba punsi mo lenjage haiba wafam sisu payroll board ki mamangda thangatkibani asumna nupasigi aphaba wafam kya thangatpadagidi payroll board ki member sing asina Emil Blonsky hariba nupasibu jail dagi thadokibani adu Blonsky hariba nupasna matungde abomination on be yaroi amadi masadagi inhibitor hariba device asi lokthok be yaroi haiba wafam singba thamkibani aduga mamangi episode 6 dai khoina ukre Jenna Josh ko bu nupa ma thengnaduna wari watai kya ma susana khre makhoi ni si wari adum chanarakpadagi yam naksina ba haibu du so oikibani aduga wafam amana Jen gi mamanabi nikiga Melody book ko bi ukil nupi asigana intelligentsia ko bo website amada si help pu matau karamna hat kadagi haiduna post kya ma thagalak pu su thengna khrabani masi wafam asibu nikina di haido ki tawi adubu Melody book na di hari wafam si aran bo oigani nungai leijari ba magi punsida kai ba thokna bani haidok lunu haina thingkibani aduga Josh ko bu nupasiga Jen ga punduna leiraga mamangi episode 6 adu loisin kibani matau sumna hujek episode 7 gi wari haure ahan basin makta uri basi Jen gi mobile sida Josh ko bu nupasna message tharali mahangairi nangbu uning bana ai ngai ngamdre haidun mana tharakli ba message si urubada Jen su yam haraujrami ngasi di Jen asi masana masabu mingsel de yengjaduna magi thamoi si yamna harau bhaibu du oirami masasi momon noktuna wakhal nuaina leirami hojik Josh na mafam stama leire haiduna message tharale masdi Jen si yam haraujrami yumgi mapanda Josh laktuna mabu ngaiduna leire makhoi ni si nungti gi program chalami asumna nungti gi makhoi ni si yam nungsina na pulagle Josh na su Jen ga punba sidi yam haraujrami Miyoi ayambanadi si hakta ngaubuni adubu Josh nadi Jen gi masagi on leijariba human form haibadi magi miyoi bagi on leijariba avatar sida ngaubuni si hangna office ta leiringe de su Josh na message sajilakpada mahak yamna haraujarami tawriba thabak sida mahak wakhal changamde matam pumbada Josh ki wakhal da pura ngauduna leire asumna office tagi halakpaga Josh ka punduna makhoi ani si mafam kya da koiba chatminarami nungti gi oina makhoi ani si punkhalakpana asum naksinna basu helagli hojikti Jen asi Josh ki wakhal da pura ngauba haibadu oire makhoi ani na long drive amada su satminarami asumna nungti gi punkhalakpana makhoi ani si asum naksinarapodagi hojikti pura oina naksinna wa haibadu oire aduna ngasi gi ahing simadi makhoi ani yama nungsina na pulami mathangi sindu laglibasi ayuki batamni ngasi si Friday numini Jenna magi phamungda makeup tholakpa matamda manakta Josh ti leiramdre adubu Jen gi thamoida karisu pakhatba leite hojiksu mahak momon noksaba lepte mana Josh ta message amu su thakre nanga punkiba mikuptu yama nungaijei isana isabu momon nokpadagi thingba ngamjadre haiduna mahak message irami adubu mana thariba message asida Josh na reply mata pirakte masidagi magi thamoida su kariguma nungaitaba madi phawrami mathangi sindana Jen ase hojik magi office ta leire mamanabi Niki su yauri Niki na hairei Jen nangdi female lawyer of the year gi award phanggadaba nupi ukil singi marakta nang chu nominate tawramle masi nangna ingonda haidok triba karigino haina hanglagami hairisina di ai su award night adu chatpa phanglagani haina harau phongdok jarami adu man hairi wafam sida Jen adi thosaba leite masi gi maramdi mahak hojik Josh ki wakhal da pura luptuna leire masida Niki na hairei nang hojik intelligentsia hariba website adu pura ngauduna leikredana masida Jenna natte madugi damakta ina karisu khanba leite kanagumma mana oidaba pangang laga ina thajagadaba natte makhoi ju khanglibani aina amuktang thinbada makhoi si pungloi loigani haibsi
ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯐꯨꯝꯕꯪꯅꯔꯤꯕꯁꯤꯗꯤ ꯖꯣꯁꯅ ꯑꯩꯒꯤ ꯃꯦꯁꯦꯖꯀꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯅꯤꯀꯤꯅ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯖꯣꯁꯇ ꯉꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯀꯛꯅꯕ ꯃꯇꯝ ꯑꯃ ꯁꯦꯠ ꯇꯧꯔꯒ ꯊꯝꯃꯨ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯦꯁꯦꯖ ꯌꯦꯡꯂꯨꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯃꯤ ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯌꯧꯕꯤ ꯊꯥꯛꯇ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯖꯦꯟꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯀꯔꯤꯃꯛꯇꯗꯤ ꯇꯧꯈ꯭ꯔꯕꯅꯣ ꯑꯩꯒꯤ ꯃꯦꯁꯦꯖꯀꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯁꯤꯗ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯁꯤꯜꯂꯨꯅꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯨꯍꯣꯡꯐꯝꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯐ꯭ꯌꯨꯅꯔꯦꯜ ꯐꯪꯁꯟ ꯑꯃꯗ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯖꯣꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯆꯪꯂꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯂꯥꯡꯕ ꯌꯥꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯕꯗꯒꯤ ꯐꯣꯟ ꯄꯥꯏꯕ ꯌꯥꯗꯕꯗꯒꯤ ꯇꯧꯔꯛꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯛꯏ ꯖꯦꯟꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯅꯪꯅꯗ꯭ꯔꯤꯉꯩ ꯃꯣꯕꯥꯏꯜ ꯍꯥꯟꯅ ꯃꯦꯠꯅꯕꯅ ꯍꯥꯟꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇ꯭ꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯖꯦꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯒꯦ ꯈꯜꯂꯕꯗꯤ ꯃꯍꯥꯛ ꯂꯣꯏꯔꯦ ꯈꯪꯉꯨ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯉꯁꯤ ꯑꯁꯤ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯖꯣꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯖꯦꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯔꯒ ꯃꯥꯒꯤ ꯃꯣꯕꯥꯏꯜꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯖꯣꯁꯀꯤ ꯃꯦꯁꯦꯖꯇꯤ ꯑꯃꯠꯇ ꯂꯥꯛꯇꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯣꯒ ꯑꯃꯗꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯨ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯗꯨꯝ ꯊꯝꯂꯤ ꯍꯧꯖꯤꯛ ꯖꯦꯟ ꯑꯁꯤ ꯖꯣꯁꯀꯤ ꯃꯦꯁꯦꯖ ꯂꯥꯛꯄ ꯉꯥꯏꯕꯗ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯥꯔꯇꯨꯟ ꯃꯨꯚꯤ ꯑꯃꯁꯨ ꯌꯦꯡꯂꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯖꯣꯁꯀꯤ ꯃꯦꯁꯦꯖꯇꯤ ꯑꯃꯠꯇ ꯂꯥꯛꯇꯦ ꯃꯁꯤꯗꯒꯤ ꯁꯥꯎꯗꯨꯅ ꯃꯣꯕꯥꯏꯜꯁꯤ ꯂꯪꯊꯣꯛꯈ꯭ꯔꯦ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ ꯃꯁꯤꯕꯨ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯖꯣꯁꯀꯤ ꯃꯦꯁꯦꯖ ꯂꯥꯛꯏꯕꯣꯏ ꯅꯤꯡꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯠꯂꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯉꯁꯤꯁꯨ ꯖꯣꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯁꯦꯖ ꯑꯃꯠꯇ ꯂꯥꯛꯇꯦ ꯍꯧꯖꯤꯛ ꯈꯪꯍꯧꯗꯅ ꯃꯣꯕꯥꯏꯜ ꯑꯁꯤꯗ ꯔꯤꯡ ꯈꯤꯡꯉꯛꯂꯦ ꯖꯣꯁꯀꯤ ꯀꯣꯜ ꯂꯥꯛꯏꯕꯣꯏ ꯅꯤꯡꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯅꯠꯂꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯛ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯖꯦꯅꯤꯐꯔ ꯋꯥꯜꯇꯔꯁ ꯑꯩ ꯑꯁꯤ ꯏꯃꯤꯜ ꯕ꯭ꯂꯣꯟꯁꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯕ ꯄꯦꯔꯣꯜ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯈꯤꯕ ꯆꯛ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯔꯛꯏ ꯖꯦꯟꯅ ꯍꯥꯏꯔꯛꯏ ꯆꯛ ꯀꯔꯤ ꯂꯩꯔꯕꯒꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯀꯣꯜ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯀꯔꯤ ꯂꯩꯔꯕꯅꯣ ꯍꯪꯉꯛꯏ ꯆꯛꯅ ꯍꯥꯏꯔꯛꯏ ꯕ꯭ꯂꯣꯟꯁꯀꯤꯅ ꯁꯤꯖꯤꯟꯅꯈꯤꯕ ꯏꯟꯍꯦꯕꯤꯇꯔ ꯗꯤꯚꯥꯏꯁ ꯑꯗꯨꯒꯤ ꯐꯪꯁꯟꯗ ꯑꯀꯥꯏ ꯑꯇꯣꯏ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯤꯒꯅꯦꯜ ꯑꯃ ꯑꯩꯅ ꯐꯪꯂꯦ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯖꯦꯟꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯏꯃꯤꯜ ꯕ꯭ꯂꯣꯟꯁꯀꯤ ꯑꯗꯨ ꯑꯦꯕꯣꯃꯤꯅꯦꯁꯟꯗ ꯑꯃꯨꯛꯀ ꯑꯣꯟꯊꯣꯛꯂꯕ ꯖꯥꯠꯂꯥ ꯍꯪꯉꯛꯏ ꯆꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯆꯦꯛ ꯌꯦꯡꯂꯨꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯦ ꯖꯦꯟꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯀꯣꯜ ꯇꯧꯔꯒ ꯃꯉꯣꯟꯗ ꯑꯝꯇ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯆꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯍꯣꯔꯦꯟ ꯑꯩꯅ ꯕ꯭ꯂꯣꯟꯁꯀꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕ ꯃꯇꯝꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃꯠꯇꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯥꯛꯄꯤꯔꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯂꯕꯁꯨ ꯅꯪꯅ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯀꯧꯖꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯝꯃꯤ ꯖꯦꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯌꯥꯎꯔꯒꯗꯤ ꯅꯪꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯊꯥꯖꯔꯦ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯆꯛꯅꯁꯨ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯀꯔꯤꯒꯨꯝꯕ ꯁꯤ ꯍꯜꯛ ꯌꯥꯎꯔꯒꯗꯤ ꯑꯩꯉꯣꯟꯗ ꯀꯔꯥ ꯍꯦꯟꯅ ꯑꯁꯣꯛꯄꯟ ꯌꯥꯎꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯂꯩꯕ꯭ꯔꯥ ꯃꯗꯨꯕꯨ ꯑꯩꯅ ꯀꯥꯏꯍꯜꯂꯒꯗ꯭ꯔꯥ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯖꯦꯟꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃꯠꯇ ꯂꯩꯇꯦ ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯧꯖꯤꯛ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯖꯦꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯁꯤꯗ ꯖꯣꯁꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯦꯟ ꯑꯁꯤ ꯏꯃꯤꯜ ꯕ꯭ꯂꯣꯟꯁꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯒꯥꯔꯤ ꯃꯅꯨꯡ ꯑꯁꯤꯗꯁꯨ ꯖꯣꯁꯀꯤ ꯃꯦꯁꯦꯖ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯣꯕꯥꯏꯜ ꯑꯁꯤꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯖꯣꯁꯀꯤ ꯃꯦꯁꯦꯖ ꯑꯃꯠꯇ ꯂꯥꯛꯇꯦ ꯍꯧꯖꯤꯛ ꯖꯦꯟ ꯑꯁꯤ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯧꯐꯝ ꯈꯪꯉꯛꯇꯕꯗꯒꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯏꯁꯩ ꯀꯟꯅ ꯊꯥꯒꯠꯇꯨꯅ ꯃꯍꯥꯛꯁꯨ ꯏꯁꯩ ꯁꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯋꯥꯈꯜꯕꯨ ꯐꯥꯊꯖꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯆꯛ ꯍꯥꯏꯔꯤꯕ ꯄꯥꯔꯣꯜ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯏꯃꯤꯜ ꯕ꯭ꯂꯣꯟꯁꯀꯤꯒꯤ ꯁꯝꯃꯔ ꯇ꯭ꯋꯥꯏꯂꯥꯏꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯦꯗꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯒꯦꯠ ꯑꯁꯤ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯖꯦꯟꯒꯤ ꯒꯥꯔꯤ ꯑꯁꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯒꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯆꯛꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯖꯦꯟ ꯅꯪꯕꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯁꯤ ꯊꯧꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯏꯃꯤꯜ ꯕ꯭ꯂꯣꯟꯁꯀꯤꯅ ꯑꯦꯕꯣꯃꯤꯅꯦꯁꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯥꯅ ꯌꯥꯝꯅ ꯀꯤꯖꯕꯗꯒꯤꯅꯤ ꯍꯧꯖꯤꯛ ꯖꯦꯟꯅ ꯀꯥꯔꯒꯤ ꯍꯣꯔꯟ ꯀꯟꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯏꯃꯤꯜ ꯕ꯭ꯂꯣꯟꯁꯀꯤꯕꯨ ꯀꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯆꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯥꯈꯠꯄ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯍꯧꯔꯕ ꯍꯣꯔꯟꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯕ꯭ꯂꯣꯟꯁꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯎꯔꯕ ꯑꯦꯕꯣꯃꯤꯅꯦꯁꯟꯗ ꯑꯣꯟꯗꯨꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯀꯤꯖꯩ ꯑꯗꯨꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨ ꯈꯣꯡꯂꯨꯅꯨ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯅꯪꯒꯤ ꯑꯁꯪꯕ ꯃꯆꯨꯒꯤ ꯍꯜꯛ ꯑꯗꯨ ꯑꯣꯟꯅꯅꯕ ꯇꯧꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯏꯃꯤꯜ ꯕ꯭ꯂꯣꯟꯁꯀꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯖꯦꯟꯁꯨ ꯃꯥꯒꯤ ꯁꯤ ꯍꯜꯛꯀꯤ ꯑꯚꯇꯥꯔꯗ ꯂꯩꯈ꯭ꯔꯦ ꯆꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯑꯈꯟꯅꯕ ꯗꯤꯚꯥꯏꯁꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯏꯃꯤꯜ ꯕ꯭ꯂꯣꯟꯁꯀꯤꯒꯤ ꯃꯈꯣꯡꯗ ꯌꯥꯎꯔꯤꯕ ꯏꯟꯍꯦꯕꯤꯇꯔ ꯑꯁꯤꯗ ꯆꯦꯛ ꯌꯦꯡꯂꯤ ꯍꯧꯖꯤꯛ ꯆꯛꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯕꯗꯒꯤ ꯅꯁꯥꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟꯅ ꯆꯤꯡꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯕ꯭ꯂꯣꯟꯁꯀꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯂꯦꯛꯇ꯭ꯔꯤꯛ ꯐꯦꯟ ꯑꯃꯗꯒꯤ ꯑꯩꯁꯤ ꯃꯩꯅ ꯆꯤꯡꯈꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯌꯦꯟꯕꯤ ꯑꯃ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯝꯅ ꯊꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯆꯛꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯏꯟꯍꯦꯕꯤꯇꯔ ꯑꯁꯤ ꯑꯩꯅ ꯐꯖꯅ ꯁꯦꯝꯗꯣꯛꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯕꯨ ꯃꯇꯨꯡꯗꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯐꯪꯍꯟꯕꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤꯅ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯁꯤ ꯅꯪꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯅꯪꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯁꯤ ꯌꯥꯝꯅ ꯆꯣꯡꯉꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯅꯪꯒꯤ ꯏꯟꯍꯦꯕꯤꯇꯔ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯝꯃꯤ ꯃꯁꯤꯗ ꯕ꯭ꯂꯣꯟꯁꯀꯤꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯀꯔꯤꯁꯨ ꯄꯥꯈꯠꯄꯤꯔꯨꯅꯨ ꯑꯗꯣꯝꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯛ ꯍꯥꯏꯔꯤꯕ ꯄꯦꯔꯣꯜ ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯃꯥꯒꯤ ꯒꯥꯔꯤ ꯑꯁꯤ ꯊꯧꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯦꯟꯁꯨ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯦ ꯅꯥꯀꯜꯗꯒꯤ ꯎꯆꯦꯛ ꯑꯃꯅ ꯈꯣꯡꯂꯛꯄꯗ ꯃꯥꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃꯠꯇ ꯂꯥꯛꯂꯝꯗꯕ ꯑꯁꯤꯗ ꯃꯁꯥ ꯃꯇꯣꯝꯇꯗ ꯏꯀꯥꯏꯕ ꯐꯥꯎꯖꯔꯝꯃꯤ
Mang na harai ngasi si Sunday ni koi ba chan na bagi damak ta plan kya ma sule hori adudi ai mung yorge haiduna mahak gari si de sangsin ge haiduna hek tawri tanja sida mafam sida superhuman oiba miyo ani khanguduna phunarak padagi magi gari sida yesilagle magi car na kai toy thokpa sida jen syam shawning lami mafam sida hojik uriba superhuman ani sigi maming si amana man bull kawi amana ilai gula haina kawi ilai gula hari bunu pasibu man bull na thangatuna jen gi car sigi mathaka thada khre matungda man bull na ilai gula hari bunu pas te attack tawna bagi dang te sem sa khre man senselak matamda khanguduna si hakna magi masi is to pai dun lang thokhirami Hojik yam thuna si halk tagi jenda mo on thole aduga mahan hairi nakhoi na tawri basi bu kari no haidun masdagi email blonski na yam thausa dana hairi makhoi ni ne tawri basi practice tawri bani makhoi gi asaw bu control tawna bagi damak ta hona jari bani hairi aduga nakal da leriba man bul na hairi ai bungak piu tawkhriba thaba adu aina soiba dagi ni hairi aduga jena hairi nang ngak piu haijagadabadi aingon da natte aigi prius prime hairiba car sid haijagadabani aduga akai to yauriba car sibu semjin duna aingon da pigadabani haibu wafam thammi Hojik man bull na hairi adongi thamoina pen gadaba khudima adu ai tawjaragi yamba blonski na khoi de hek takpi bani karigumba asaw bu yaurupati ki pochai thugai ru batarabasu thugai khiba pochai singa du loina semjilaga lalle haijagadabani haibu wafam si yamba blonski na khoi da takpi khibani matungda magi makhul si tingthoptuna handshake tawna na hairak paga loina na mahang haijari aigi ming man bull kawi ai ase on thokpa experiment na matawrubadagi masigi sakta masi on khibani haina mahang phongdokjari asuma leiringe elai gula haribu nu pas su sensilaktuna jen gi makhut chublami aduga hairei nangna hujik khallo ai si karam makhal gi power selamgadabano haibasi nakal da leriba blonski na hairei mahagase masana masabu kanano haiba kauthok sakraba misangni haidun masdagi elai gula haribu nu pas shauglale aduga hairei ai hujik isani sabu kauthok saba leite ai isani sabu khangjei ai ase khudong thiba kya bu panabu ngamni ba misagaduni haina phongdokjarami masdagi men bulna noktun hairei mahakti khudong thiba kya ga panabu ngamba misagaduna te mama samakasi ekhoi samaj ta khudong thibana pik thalaba misagaduni hairei blonski na hairei elai gula haribu nu pas na magi tamthiraba thang si na badagi miyoi kya gi punsibu mangningai ohelibani maram asdagi makhoi sing sibu aigi center sida thamduna masagi asaubu control to honna ba honaribani haiba wafam su phongdoli makhoi na huji hairibu wafam sing sibu jen na taning ba mata leidre mana sauna hairei nakhoi gi wafam sing ado aina mata taning de luribadi aigi car sina khoi na thugai bire hujiti masi selu haiba su yararoi matau karam na ai yum da hangadoribano hairei Hojik blonski na yam thausadana hairei karigumba matamda ekhoi da kanaraba para ama tambina bagi damakta ekhoi gi punsida ka thokpa haibisi su darkar lei hairei kanana khangani nangi price prime haribu car sina nangonda achobu para ama tambina bagi damakta ngasi gi thogdo si thon boiram basu khangri hairei jena sauna hairei aina nangonda hangkhribo hangadu yam chamna hangmani nanga na koi na praman panthai kya si na duno paukhum piri budu karigino haina hangmai masdagi blonski na man bull da onsilaktuna hairei gari si illaga garage ta punana batausi haiduna masdagi man bull na sauduna hairei ai sibu mechanic ona ururobra aigi mingdi man bull haibani mechanical bull nate asumna harik pasde elai gula haribunu pas na mangonda karim naduna noksilami matungda blonski ga jen ga siwari sana sana na sangsilale blonski na hari mafam sidadi nangi car sibu purga satkina bagi truck na singba lakpasi ya matang thokani karigumba truck aduna lakti phawbudi nang mafam sida nungaina pothaduna leiro haina phongdolami hojik blonski na hari wafam singa sibu jen na thausa na taru su tawde aduga magi mobile si thangatuna network koi thi duna leiri mangna hairi na khoi gi mafam sida network amata phangdre kadai wai da salagadi network phanggadabuna hangai blonski na hairi miyoi kyabu masana masabu masak khangjanaba amadi asawba phathaduna santi oina leinana bagi para kya ma takpiri haiba wafam su phongdoklam adu blonski na hari wafam sta mahak pung ingchang na tade masindadi hoi hoi haiduna dum khumi mana tawri film sta blonski na subab tare masdagi mana phagi tawdun hairi nangi phone da message sama lagle haiduna asumna harik pas da jen na khangpre khangduna kadai no lagi badi hairi adu blonski na phagi tawbuni haiduna nokthoklami Hojik blonski na yumacha ama leiribasibu uttuna hairi kanagumba hingbada yamna matha saraba awabagi phibam oiraba miyoi singdubo aina pautak kya piduna makhoi gi wakhal nungai henabagi wafam kya phongdokbani amade ekhoi masel team moina punduna magi oiba awaba sing phongdoknabani nangsu yarga dinga si kasigi manungda phamduna nangi nungai taw khuding phongdo hairei adubu jen hairei nangna hairi wafam do ai nongma tawrage ngasigi di ai nanglaroi aina pamlibadi phamnana ba dex ama piro aduga wifi network ama taga pibiu masda blonski na hairei nangna hairi badumudi ai piba ngamlaroi aikhoi gi area sidadi no wifi haibase aikhoi gi policy ni haibigi arthadi sangsara siga thadan araga aikhoi tongan noina yamna inglisingna shanti oina leibuduni aikhoi na pamlibadi masdagi jen matha sadun hairei haribusina di mafam sta network ama ta phanglaroi sunday numit asi mataw sum lenbadi ai di pamde aduna ai karigum khara tawdaba yaro haiduna mahak network koi thi dunu leiri blonski na hairei adorabadi phare nangi oina nungaigedaba thaba khara tawsi hairei adubu jen hairei ai karisu pamde aina pamba haibu network signal khaktani hairei blonski na hairei phare nang asidi aina ngangi was da taning bagi mataw mata udre aduna phare nang mafam sta lehuro nang na toppa kari pamba yawro so engona khangala u hairam laga mahak mafam sta gi sakhre hojik jen na magi mobile si thangat tuna network phangba mafam sing koi thi
ꯐꯥꯔꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯇꯨꯅ ꯅꯦꯠꯋꯥꯛ ꯀꯣꯏꯊꯤ ꯊꯤꯔꯤ ꯇꯧꯕꯇꯕꯨ ꯅꯣ ꯁꯥꯔꯚꯤꯁ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅꯁꯨ ꯁꯤꯒꯅꯦꯜ ꯐꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯣ ꯁꯥꯔꯚꯤꯁ ꯍꯥꯏꯗꯨꯅ ꯑꯗꯨम ꯂꯩꯔꯦ ꯃꯥꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯌꯨꯝ ꯑꯃ ꯂꯩꯕꯁꯤ ꯎꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯦꯠꯋꯥꯛ ꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯁꯨꯞꯅꯒꯤ ꯅꯦꯠꯋꯥꯛ ꯁꯤꯒꯅꯦꯜ ꯑꯃꯈꯛ ꯐꯪꯂꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯏꯃꯤꯜ ꯕ꯭ꯂꯣꯟꯁꯀꯤꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯨꯟꯗꯨꯅ ꯀꯥꯎꯟꯁꯤꯂꯤꯡꯒꯤ ꯊꯕꯛ ꯆꯠꯊꯔꯝꯂꯤ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯕꯁꯤꯗ ꯃꯍꯥꯛ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯕ꯭ꯂꯣꯟꯁꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯃꯃꯥꯡꯗ ꯊꯦꯡꯅꯈ꯭ꯔꯕ ꯏꯂꯥꯏꯒꯨꯂꯥ ꯑꯃꯗꯤ ꯃꯦꯟꯕꯨꯜ ꯑꯁꯤꯗꯤ ꯅꯪꯅ ꯈꯪꯂꯝꯒꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯅꯤ ꯑꯃ ꯌꯥꯎꯔꯤꯕꯁꯤꯅ ꯑꯃꯅ ꯄꯣꯔꯀ꯭ꯌꯨꯄꯥꯏꯟ ꯀꯧꯏ ꯑꯃꯅ ꯁꯥꯔꯥꯁꯦꯟ ꯀꯧꯏ ꯁꯥꯔꯥꯁꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯚꯝꯄꯌꯔꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯂꯩꯕ ꯃꯤꯁꯛꯅꯤ ꯍꯥꯏꯔꯛꯏ ꯕ꯭ꯂꯣꯟꯁꯀꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯅꯪꯁꯨ ꯖꯣꯏꯟ ꯇꯧꯕ ꯄꯥꯝꯕꯗꯤ ꯂꯥꯛꯑꯣ ꯐꯝꯂꯨ ꯂꯥꯎ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯖꯦꯟꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯖꯣꯏꯟ ꯇꯧꯕ ꯉꯝꯃꯔꯣꯏ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕꯁꯤ ꯅꯦꯠꯋꯥꯛ ꯐꯪꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯅ ꯅꯦꯠꯋꯥꯛ ꯑꯃꯈꯛꯇꯪ ꯀꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯕ꯭ꯂꯣꯟꯁꯀꯤꯅꯁꯨ ꯑꯣ ꯐꯔꯦ ꯅꯪꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯖꯔꯣ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯄꯨꯊꯣꯛꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯦ ꯑꯃꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯗ ꯑꯃꯅ ꯃꯔꯩ ꯀꯌꯥ ꯌꯦꯠꯄꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯅꯥꯀꯜꯗ ꯖꯦꯟꯗꯤ ꯃꯥꯒꯤ ꯅꯦꯠꯋꯥꯛ ꯁꯤꯒꯅꯦꯜ ꯑꯁꯤ ꯊꯤꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯇꯧꯔꯤ ꯍꯧꯖꯤꯛ ꯕ꯭ꯂꯣꯟꯁꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯟꯅꯒꯗꯕꯅꯤ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯛꯏ ꯁꯥꯔꯥꯁꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯏ ꯑꯗꯨꯒ ꯄꯣꯔꯀ꯭ꯌꯨꯄꯥꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯍꯥꯏꯒꯦ ꯇꯧꯔꯝꯂꯒ ꯃꯍꯥꯛ ꯇꯣꯛꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯕ꯭ꯂꯣꯟꯁꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯨ ꯊꯃꯣꯏꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯐꯣꯡꯗꯣꯛꯀꯗꯕꯅꯤ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯤ ꯀꯤꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯒꯗꯕꯅꯣ ꯅꯤꯡꯇꯝꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯐꯣꯡꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯅꯪꯅ ꯅꯪꯒꯤ ꯅꯃꯥꯏ ꯅꯃꯤꯠ ꯂꯣꯠꯁꯤꯟꯗꯨꯅ ꯃꯁꯛ ꯈꯪꯍꯟꯗ꯭ꯔꯤꯕ ꯑꯗꯨ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯗꯨꯅ ꯊꯧꯅꯥ ꯂꯩꯅ ꯅꯪꯒꯤ ꯃꯥꯏꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯛꯏ ꯄꯣꯔꯀ꯭ꯌꯨꯄꯥꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯥꯌꯣꯛ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯕ꯭ꯂꯣꯟꯁꯀꯤꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯂꯝꯃꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯣꯔꯀ꯭ꯌꯨꯄꯥꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯐꯤꯖꯣꯜ ꯑꯁꯤ ꯑꯉꯛꯄꯅꯤ ꯃꯥꯒꯤ ꯃꯥꯏꯈꯨꯝ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯃꯁꯛ ꯎꯠꯂꯛꯀꯗꯧꯔꯦ ꯈꯟꯕꯗ ꯖꯦꯟꯅꯁꯨ ꯌꯥꯝꯅ ꯈꯪꯅꯤꯡꯕꯗꯒꯤ ꯄꯩꯊꯗꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯄꯣꯔꯀ꯭ꯌꯨꯄꯥꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯥꯌꯣꯛ ꯑꯁꯤ ꯂꯧꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯥꯛꯄꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯎꯕꯗ ꯖꯦꯟꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯥꯎꯗꯣꯔꯦ ꯈꯪꯕꯗꯒꯤ ꯕ꯭ꯂꯣꯟꯁꯀꯤꯅꯁꯨ ꯃꯥꯕꯨ ꯐꯥꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯧꯖꯤꯛ ꯖꯦꯟꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯐꯣꯔꯠ ꯋꯥꯜ ꯕ꯭ꯔꯦꯛ ꯇꯧꯗꯨꯅ ꯁꯦꯔꯤꯁ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯟꯒꯠꯇꯨꯅ ꯎꯍꯟꯕ ꯇꯥꯕꯅꯤ ꯍꯥꯏꯔꯒ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯎꯠꯂꯛꯂꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯎꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯃꯥꯡꯗ ꯁꯤ ꯍꯛꯇ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯑꯍꯥꯟꯕꯗꯗꯤ ꯁꯦꯔꯤꯁ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯆꯃꯝꯅꯔꯨꯕꯅꯤ ꯑꯗꯨꯕꯨ ꯍꯟꯒꯠꯇꯨꯅ ꯑꯃꯨꯛ ꯎꯍꯜꯂꯛꯄ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯃꯍꯥꯛ ꯑꯁꯤ ꯒꯦꯡꯁꯇꯔꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯖꯦꯟꯕꯨ ꯎꯗꯕꯅꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯍꯩ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯖꯦꯟ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯖꯦꯟꯅ ꯄꯟꯊꯗꯅ ꯁꯤ ꯍꯜꯛꯀꯤ ꯐꯣꯝꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯞꯇꯨꯅ ꯊꯥꯡꯒꯠꯂꯒ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯕ꯭ꯂꯣꯟꯁꯀꯤꯅꯁꯨ ꯁꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯐꯥꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯧꯖꯤꯛ ꯁꯤ ꯍꯜꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯨꯒꯗꯕꯒꯤ ꯇꯧꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯑꯣꯏꯕ ꯒꯦꯡꯁꯇꯔ ꯇꯤꯝꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯑꯩꯕꯨ ꯁꯣꯛꯍꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯁꯤꯗ ꯕ꯭ꯂꯣꯟꯁꯀꯤꯅ ꯍꯥꯏꯔꯛꯏ ꯖꯦꯟ ꯅꯪ ꯉꯥꯛꯇ ꯇꯞꯊꯈꯣ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯈꯟꯅ ꯆꯩꯅꯕ ꯁꯥꯎꯅꯕ ꯍꯥꯏꯕꯁꯤ ꯌꯥꯗꯦ ꯑꯗꯨꯅ ꯅꯪ ꯉꯥꯛꯇꯪ ꯏꯪꯊꯗꯨꯅ ꯁꯤꯌꯥꯔ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯈꯣ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯖꯦꯟꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯋꯥ ꯇꯥꯕ ꯂꯣꯏꯕꯒ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯂꯣꯟꯁꯀꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯈꯨꯠ ꯊꯥꯗꯨꯅ ꯐꯨ ꯆꯩꯔꯒ ꯋꯥꯔꯛꯄ ꯇꯧꯗꯦ ꯐꯖꯔꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯛꯏ ꯒꯦꯡꯁꯇꯔꯒꯤ ꯂꯤꯗꯔ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩꯅ ꯑꯗꯣꯝꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯁꯤ ꯍꯜꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯤꯌꯥꯔꯗ ꯐꯝꯈ꯭ꯔꯦ ꯒꯦꯡꯁꯇꯔ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯤꯡꯁꯦꯜꯗ ꯌꯦꯡꯖꯔꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯔꯒ ꯃꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯏꯁꯥ ꯑꯁꯤ ꯄꯥꯡꯒꯜ ꯀꯜꯂꯦ ꯁꯛꯇꯤ ꯂꯩꯔꯦ ꯍꯥꯏꯅ ꯈꯟꯖꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯑꯔꯥꯟꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯈꯔ ꯄꯥꯏꯔꯒ ꯅꯪꯕꯨ ꯑꯆꯝꯕ ꯅꯨꯄꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯕ ꯑꯃꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯨꯄꯔ ꯚꯤꯂꯦꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯅꯪꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯄꯪꯕꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯑꯄꯪꯕ ꯃꯇꯧ ꯑꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯗ ꯁꯤ ꯍꯜꯛꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯄꯨꯡꯄꯦꯠ ꯄꯦꯠꯊꯔꯦ ꯍꯥꯏꯗꯨꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯏꯜ ꯑꯒꯨꯏꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯃꯐꯝꯁꯤꯗ ꯀꯥꯎꯟꯁꯦꯂꯤꯡꯒꯤ ꯊꯕꯛ ꯇꯧꯔꯤ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯁꯤ ꯍꯜꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯁꯥꯅ ꯃꯁꯥꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯦꯔꯥꯄꯤ ꯂꯧꯕ ꯗꯔꯀꯥꯔ ꯂꯩꯔꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯁꯤ ꯍꯜꯛꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯁꯥ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯑꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯄꯣꯔꯀ꯭ꯌꯨꯄꯥꯏꯟꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯑꯣꯏꯅ ꯏꯪꯅ ꯂꯩꯕ ꯅꯠꯇꯦ ꯃꯤ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯂꯪꯂꯤꯕꯗꯨ ꯅꯪ ꯑꯁꯥꯎꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯁꯤ ꯍꯜꯛꯇ ꯉꯥꯡꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯏꯃꯤꯜ ꯕ꯭ꯂꯣꯟꯁꯀꯤꯅ ꯁꯤ ꯍꯜꯛꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯑꯋꯥ ꯄꯣꯠꯂꯨꯝ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯤꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯅꯈ꯭ꯔꯕꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯑꯣꯏꯔꯤꯕꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯐꯣꯡꯗꯣꯛꯎ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯤ ꯍꯜꯛꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯝꯃꯤ ꯃꯁꯤꯗꯒꯤ ꯕ꯭ꯂꯣꯟꯁꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯗ ꯌꯣꯠꯆꯥꯕꯤꯒꯨꯝ ꯅꯞꯇꯨꯅ ꯂꯩꯈ꯭ꯔꯦ
aduna aina yengbatada khangi nang asi karigumba matha saba ma leire habsi nangi nungai tabdu mayam da phongdo u harai masdagi si halk so hojikti tawpham khangdre ma hojikti ngak mangak duna leire masdagi mana noptuna magi wari sing lirakle mana harai luhong pham amada ina jos ko bunu pa ma thengnaru ibani si nungsinarapdagi date kya da su satre mataw sumna ibani gi wari si phajana adum chalambadagi nong khangudana magi paw ta khidre aina pikhiba message ki reply amata tawraktre call su tawrakhidre maramasdagi aina magi message lakpra haiduna phone sida toina toini yengbani harai porcupine na harai aroi boina maga karam kana wari sana ki banai si halna numit humni phakre harai tanjas the man bulna karem nadun harai nakhoi ni gi nungsina sikara di henjin khamale haidun aduga si halna sui kai badagi wafam sibo haiba ngamdan leiram mafam se leiriba el agoila haibsiga man bul hariba makhoi ni si nupa masen oijaraba su makhoi ni si nungsinai haibagi wari ma mafam se leiriba mayamsna haina ba wafam masdagi makhoi ni gi acting sta leiriba singsna wafam ki ama phongdorle hainari wafam sibu tokna bagi damakta blonski na makhoi ni thangnana phamli basibu khara lapthokna phamna bagi damakta il aguila haribu nu pasta hairam masdagi magi siar sidagi hogalaga topa mafam da phamkre mafam sida leiriba singsna sihak thanglai nangna aroi boina kari message thakhiban haidun sihang harai nanga punkhibadu yam nungai nangbu ningsinglaga ina momon noksei haibu wafam sini hairubada mafam sida leiriba singsna mangon onsin yam noksilam Sehna makhatana harai aiga jos ka ahan ba thengna kibudu aigi saktam asi jen gi form da leibani haibade ai si hal ki form da leibanati adu mana ingon da pamjari basidi aigi samsam leijari ba jen gi form aduni nongta sum hangna si hal ki maming palakhiba leite karigumba ina si hal olakpu matamda aiga leiminari ba imanabi singbu oigera aigi office ki boss boigera leiriba pakhang leisabi singbu oigera mitpham hongdam makai ingon da yengna duna leina khibani tawudu aigi thamoida aina tawribasi namthak amani haina laujai aigi thamoisina khanjai karigumba aina si hal haibasi ondaba tarabadi ngasi aingonda ngaujariba mayamasina aibo hanna phawbu yengbiramgadra makhoi singasina aingonda onsinduna wari phawbu sabirakadra ngasi si hal ki maningda koin inariba singasina karigumba aina isamsamna jen gi form da leini matamdadi makhoina aingonda karisu thagatpa phongdokpiroi hadi wafam se aina sapsana khani tawudabu masi singsi khanglubada aigi thamoisina kaiba phawi maramdi aigi asengboina leijariba jen gi form asisu karisu hanthaba mi amanate ai isagi ona matik chaba misak amani adubu leiriba miyoi singasigi maraktagi kananasu aigi jen gi saktam asibu thagat piba amata leite adubu jos haribu nupa asinadi aigi si halki leiriba saktam asinate aina isamsam leijariba jen gi saktam adubu mahangna khoida jabani maramaduna aigi thamoi dasu hainingai leitana nungai jabam phaujai mabu thamoi singa nungsi jabam phaujai tawudabu hariba misak asisu aibu thadokthuna satkiba matamdadi aigi thamoi se hainingai leitana kaire tawphom khangdana thamoi se kapsaba natana upai leite masi haraduna si halki mamitama pilangami asuma leiringe porcupine harisna yamna phingna harai phare nupa adu geli pham tau aikoi thik tauge haidun adugo men bulna so harai makhong mukhu thudel ga nangona pige haidun adubu blonski na harai aina haidra nakhoina asaw amata leibe yaroi nakhoi bu mafam sida thamli basi asaw phathana ba tawri bani habisi nakhoi kawrabra harai adubu il aguilan so hakutuna harai jo sari bu nupa asi aikhoina warka da bani haidun masidagi magi powerful ore ba thang si satok drama hangna harai ngasi aibu numisidagi jo sai basi aikoi gi yekna bo ore bani haidun amuka su blonski na makhoi da ngangle adugo sarasen haribu nupa asna so harai phare jo sari bu nupa adu thirurasi magi phatraba ido aina loina thaktok ni harakle asumna mafam sida leiriba singasna jos ki mathakta landana bu wafam si phongdoknarle masdagi gangster ore manu pasna mayam asibu tumina leina bagi tungta lawrle adugo mangna harai hojik jen asi thamoi kairi bani adugo nakhoi mayam asna i nai tana bagi wafam phongdokliba karigino haina sawrle hoje Emil Blonsky na harai hojik jen gi thamoi da sokli basi atopa thawom ama sina duna ingtha hanaba pambai ama sina si hingsa gi lambi da satpagi mahuta ahingsa gi lambi da satchi harakle porcupine na harai atopana satli bali sat aduda aikhoina kara hena wabi bigi mathau tade il aguila na harai kana gumbana reject torokba haibase thamoi kainingai ni aduga aikhoi su isani isabu reject tawjarba misak amani haibasi khallubada thamoi sina phathaba ngamdabani harai sarasena harai jos haribu nupa adu dagidi nangi jen gi saktam aduna mamal yamba heli haibsi kaupanu adugo men bulna so harai mafam sida leiriba nupa sing sigi maraktagi nangi isam samba saktam oriba jen da ngaujaba misu yoramba yai haibadi jos haribu nupa adu khakto oiramloi atopa nupa kyama su nangi jen gi saktam da ngaujaba kyama yorongani hana phongdoli asumna mayamasina harakpada si halki thamoi da su nungai ba phaujarami adugo Blonsky na harai mafam sida leiriba miyoi sing asi nangi awabu bu khangbiba marup loi ngaktani haiduna nangi thamoi da thajarabra masdigi si hakna munna khala matung da harai hoi leiriba sing si aigi asengba marup ni haiduna aigi thamoi da hujik thajaba phaure asumna harak pesta mayam so haraunarami adugo gangster oiram banu pasna harai nangna ikhoi bu thajai hairbani na nangi si halki oiriba avatar sibu tok tholaga isam chamba miyoi bama oiriba jen gi form da olaga siaras da phamduna ikhoi mayam wari sana si harai masdigi si hakna leiriba kangu sing da loini yangamnaga maithong da no phet tawro matung da magi jen gi form da mu hanjinkhre leiriba sing asina khuba khuduna mabu thagat pirami matungda jen harai nakhoi ge thengnaru aigi thamoi si sengni ingthaba phaure haidana adugo leiriba sing asibu jen su thagat charami hojik porcupine haribu nupa asisu magi maithong do upliba mask asi lokthorkadori magi upliba maikhum asi lokthork matamdadi magi maithong si yamna kam bhaibu do oire adugo leiramlibu mayam asina su manam namthire haiduna saujilami ilaguila haribu nupa asi oge tawri
ꯃꯥꯡꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯣꯠꯂꯕ ꯃꯥꯁꯛ ꯑꯗꯨꯕꯨ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥ ꯎꯞꯇꯨꯅ ꯊꯝꯕꯅꯣ ꯕ꯭ꯂꯣꯟꯁꯀꯤꯅꯁꯨ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯥꯁꯛ ꯑꯗꯨ ꯐꯖꯅ ꯁꯦꯡꯗꯣꯛꯈꯤꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯔꯒꯅꯤ ꯑꯗꯨꯅ ꯁꯦꯡꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪꯒꯤ ꯃꯥꯁꯛ ꯑꯗꯨ ꯎꯞꯁꯤꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯐꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯒꯦꯡꯁꯇꯔ ꯑꯣꯏꯔꯝꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯖꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯟꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕꯗꯤ ꯍꯥꯏꯕꯗꯤ ꯖꯦꯟꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕꯗꯤ ꯅꯪꯅꯁꯨ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯣꯏꯗꯕꯅꯤ ꯃꯁꯤꯗ ꯃꯦꯟꯕꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯌꯥꯎꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯗꯨ ꯅꯪꯒꯤ ꯐꯣꯟꯗꯒꯤ ꯗꯤꯂꯤꯠ ꯇꯧꯈꯣ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯖꯣꯁꯀꯤ ꯅꯝꯕꯔꯕꯨ ꯗꯤꯂꯤꯠ ꯇꯧꯈꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯅ ꯉꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯖꯦꯟꯅꯗꯤ ꯖꯣꯁꯀꯤ ꯅꯝꯕꯔ ꯑꯁꯤ ꯀꯛꯄ ꯄꯥꯝꯗꯕꯅꯤ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅꯗꯤ ꯗꯤꯂꯤꯠ ꯇꯧꯔꯣ ꯗꯤꯂꯤꯠ ꯇꯧꯔꯣ ꯗꯤꯂꯤꯠ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯉꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯖꯦꯟꯅꯁꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯖꯣꯁꯀꯤ ꯅꯝꯕꯔ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯥꯁꯤ ꯌꯥꯝꯅꯁꯨ ꯍꯔꯥꯎ ꯊꯣꯛꯂꯝꯃꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯃꯉꯣꯟꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ ꯏꯃꯤꯜ ꯕ꯭ꯂꯣꯟꯁꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯅꯪꯒꯤ ꯅꯁꯥꯗ ꯍꯧꯖꯤꯛ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯁꯤꯗꯒꯤ ꯖꯦꯟꯅ ꯅꯣꯛꯇꯨꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯔꯦ ꯃꯁꯤꯒꯤ ꯁꯦꯟꯇꯔ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯣꯛꯂꯝꯃꯤ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯟꯅ ꯄꯤꯛꯂꯕ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯤꯝ ꯕꯥꯠ ꯂꯧꯔꯤ ꯍꯥꯏꯕꯗꯤ ꯃꯅꯤꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯁꯥꯕꯨ ꯏꯔꯨꯖꯊꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯤ ꯑꯗꯨꯒ ꯃꯄꯥꯟꯗꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯖꯦꯟ ꯑꯁꯤ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯁꯥꯁꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯦꯟ ꯑꯁꯤ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯃꯥꯒꯤ ꯑꯀꯥꯏ ꯇꯣꯏ ꯅꯪꯈ꯭ꯔꯕ ꯀꯥꯔ ꯑꯁꯤꯁꯨ ꯁꯦꯝꯐꯝꯗ ꯄꯨꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯛꯇ ꯍꯥꯞꯀꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯦꯟꯅ ꯅꯣꯛꯇꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯈꯣꯏꯕꯨ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯒꯦꯡꯁꯇꯔ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯦ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯆꯦ ꯑꯁꯤꯗ ꯏꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯏꯔꯤꯕꯅ ꯕꯥꯏ ꯖꯦꯟ ꯋꯤ ꯂꯚ ꯖꯦꯟ ꯑꯦꯟड ꯁꯤ ꯍꯜꯛ ꯍꯥꯏꯅ ꯏꯔꯤ ꯃꯥꯅ ꯆꯦ ꯑꯁꯤꯕꯨ ꯄꯥꯔꯒ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯃꯇꯨꯡꯗ ꯖꯦꯟꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯅꯣꯛꯇꯨꯅ ꯕꯥꯏ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯂꯦ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅꯁꯨ ꯅꯁꯥꯕꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯊꯝꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯂꯣꯟꯁꯀꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯅꯪꯅ ꯖꯣꯁꯄꯨ ꯅꯤꯡꯁꯤꯡꯂꯛꯂꯕꯗꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯃ ꯑꯩ ꯍꯥꯏꯒꯦ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯂꯤꯁꯤꯡ ꯄꯤꯔꯕꯁꯨ ꯃꯗꯨꯅ ꯑꯩꯈꯣꯏꯗ ꯄꯥꯔꯥ ꯇꯝꯕꯤꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯀꯥꯎꯔꯣꯏꯗꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯑꯐꯕ ꯀꯌా ꯑꯃꯁꯨ ꯂꯥꯛꯍꯟꯒꯗꯧꯔꯤꯕꯅꯤ ꯖꯦꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯅꯈꯣꯏꯒꯤꯁꯤꯗ ꯋꯥꯏꯐꯥꯏ ꯁꯤꯒꯅꯦꯜ ꯑꯃꯠꯇ ꯐꯪꯗꯦ ꯑꯗꯨꯅ ꯑꯩ ꯆꯠꯂꯤꯕꯅꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯇꯨꯡꯗ ꯂꯥꯛꯄꯗꯗꯤ ꯋꯥꯏꯐꯥꯏ ꯁꯤꯒꯅꯦꯜ ꯐꯪꯍꯜꯂꯨ ꯕ꯭ꯂꯣꯟꯁꯀꯤꯅꯁꯨ ꯅꯣꯛꯇꯨꯅ ꯅꯪꯅ ꯍꯦꯛ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯌꯥꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯖꯦꯟ ꯑꯁꯤ ꯇ꯭ꯔꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇ꯭ꯔꯛ ꯑꯁꯤ ꯇꯣꯡꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯃꯌꯨꯝ ꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ 3 days earlier ꯍꯥꯏꯅ ꯎꯠꯂꯛꯂꯦ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯍꯟꯒꯠꯇꯨꯅ ꯑꯃꯨꯛ ꯎꯠꯂꯛꯄꯅꯤ ꯃꯃꯥꯡꯗ ꯖꯣꯁꯀ ꯖꯦꯟꯒꯅ ꯄꯨꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯍꯤꯡ ꯂꯦꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯖꯣꯁꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯖꯦꯟꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯗꯦꯇꯥ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯐꯣꯟꯗ ꯂꯣꯏꯅ ꯀꯣꯄꯤ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛ ꯁꯦꯔꯤꯁ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯖꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯐꯕ ꯃꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯊꯑꯣꯏꯅ ꯖꯦꯟꯒꯤ ꯃꯐꯝꯗ ꯃꯥꯅ ꯅꯝꯊꯥꯛ ꯇꯧꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯦ ꯍꯥꯏꯕꯁꯤ ꯁꯦꯔꯤꯁ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯁꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯖꯦꯟꯒꯤ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ ꯃꯥꯅ ꯀꯥꯞꯂꯤꯕ ꯐꯣꯇꯣ ꯑꯁꯤꯕꯨ ꯍꯜꯛ ꯀꯤꯡ ꯍꯥꯏꯅ ꯀꯧꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯦꯟ ꯇꯧꯈꯤꯔꯝꯃꯤ ꯃꯐꯝꯁꯤꯗ ꯍꯜꯛ ꯀꯤꯡ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯁꯦꯔꯤꯁ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯗ꯭ꯔꯤ ꯃꯁꯤ ꯃꯈꯥ ꯇꯥꯔꯛꯄ ꯏꯄꯤꯁꯣꯗꯁꯤꯡꯗ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯕꯤꯔꯒꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯏꯃꯣꯖꯤ ꯑꯁꯤꯁꯨ ꯖꯦꯟꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯏ ꯄꯥꯛꯅ ꯏꯟꯖꯦꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯏꯃꯣꯖꯤꯁꯤꯡ ꯁꯤꯖꯤꯟꯅꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇ ꯂꯦꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯎꯠꯈꯤꯕ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯁꯤ ꯍꯜꯛꯀꯤ ꯍꯛꯆꯥꯡꯗ ꯀꯥꯞꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯎꯠꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯖꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯁꯤ ꯁꯦꯔꯤꯁ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯔꯦ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯄ ꯏꯄꯤꯁꯣꯗꯇ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯊꯃꯣꯏꯅꯨꯡꯗ ꯆꯔꯥꯡꯅꯕ ꯑꯃ ꯊꯝꯕꯒ ꯂꯣꯏꯅꯅ ꯏꯄꯤꯁꯣꯗ 7ꯒꯤ ꯁꯦꯔꯤꯁ ꯑꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯁꯦꯔꯤꯁ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯣꯁꯠ ꯀ꯭ꯔꯦꯗꯤꯠ ꯁꯤꯟꯁꯨ ꯑꯃꯠꯇ ꯍꯥꯞꯇꯦ ꯁꯤ ꯍꯜꯛꯀꯤ ꯃꯈꯥ ꯇꯥꯔꯛꯄ ꯏꯄꯤꯁꯣꯗꯁꯤꯡꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯨ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤꯗ ꯍꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤꯒꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ